Proper planning tawraga thabak pangthoktabana Manipurna chinjakta mipan tangduna lakpani haina Chief Minister Nongthombam Birena phongdokre. Meghalayada Japanese encephalitis sandolakliba asigi yenglaga State Health Department na cheksin thawrang paikhatle miyamna mipainingai oide haina Health Minister Jayanta Kumar na hairi. Nationalism the khwaidagi hena thajaba political party asi BJP ni haina Chief Minister Nongthombam Birena hairi. Manipur laingakna status sigi drug policy ama puthokna ba sem saba loire haina Social Welfare Director Ngangom Utamna phungdokre. Amasung malem gi tongan ba mafam singda pangthokna bagum ngasi Manipur dasu Olympic Day run gi thawram pangthokre. Member Kurumzari adom na yengbiriba si Impact News ni ay momoka salam na hauzipungza si fawagi maruay pa pausing miyam tipizari. Cingjakta mipan tang dana hingba ngamna ba hotna bada laingak na lomi singna mathau taba sing mating pangkani haina Chief Minister Nongthombam Birena thajaba phongdokre. Loina na Manipur gi tongan ba mafam mangata cold storage manga sana ba thorang leire haina su Chief Minister na phongdokre. Wafamasi Imphal West ki manung chana laiba Sangaitel Park ta haukiba June taraga mapandagi chatharakiba Festival of Pineapple and Summer Fruit loishinbagi ngasi pangthokiba thoramda Chief Minister na phungdokhibani. Department of Planning, Commerce and Industries, Horticulture and Conservation yauna tongan ba laingaki department kayagi mityeng makhata pangthokiba festival asi loishinbagi thoramda Chief Minister na makhata na phungdokhibada Manipur asi hiram khudingmakta mipan tangaka hingba lamdam amani chaba cheng nga yen amasung uhai wahai sing mapandagi pusilaktrabadi konade pumnamak asigi haurakfam asi proper planning tawraga thabak pangthoktabana ni haina phungdokhi maramaduna kihom puthokliba laumi singna plastic ke mathau taba leirabasu subsidized rate ta plastic seed sing pigani loinana sel gi mathau taba sing su loan pigani haina phungdokhi. Festival loishinbagi thoramda ICAR gi maikai dagi laumi singda chahwai amasung laba hawai sing yenthoki loinana khwaidagi yamna pothokpa laumi sing khangatuna certificate of appreciation amadi sel gi mana khusinaki. Farmers singi not only ngasagi plastic itu to nataba kari drakarli noi sara lain na bagi paisa wat pura farmhouse hana na bagi paisa wat pura hey freedom of people dinga moy but ataba mamal gi loan da taseng na farm dog jari ba farmers singi matam thengda loi noi tarani gi manung da khang di manung da do na koi na pam drakarli ba loan do bank singi khutang dagi pihan na ba koi honage aduga darkar lairagadi chauna hena product tongingba mi singdi kaino da thabiro startup ta thabira kanda madudai da lakh tarada lakh ahum di free da phangdoini grant yaudoini. Festival loishinbagi thoram aduga mari lainana Horticulture Minister T.S. Syam Kumar na phongdokhibada miyamna Manipur da phangba isagi pothok sing yariba makai promote tawbiu lamdam asigi chinjak chabiu amadi laumi sing na puthokliba pothok sing leiviu haina appeal tawki. BJP na luchingba Manipur laingak asina su lamdam asigi horticulture ki pothok sing henna promote tawduna mapal lamda Thadok naba hotnari haina phongdokhi loinana laumi singna puthokpa horticulture ge pothok sing liduna thamnaba Manipur na hoji cold storage ahum sagatpagi manungda andorgi chaba loishinduna mathau tawba hore Tamelongi tawsemda sagatliba cold storage su chada mafudara saba loishilakle amati Bisnupur da su cold storage ama sagatli haina phongdokhi. You hope the Lupasam and you like the Pussy, you know somebody, Kai Leva. You, my woman, Serangama, they get some Pussy, Pussy, the Bullam name, she doesn't see. No, you home to Lupasam, I really leave you on the Ganda. Lumi Harani, you know Harani, is actually Harani. She lay again, but Abramade put a pondo.
चाबी हो नहीं नोंगालगा सुगर ऑन भी हो हाईवे ने अब बर्मा दे पुरा पोसे में सिदा हांगो चाने एप्पल नि अदुनी जाय मणिपुर की होम नि चाबी हो चांग नाय कछु तो हो सुम अखोई की चाने भी में लेगी सि मैम जे कोइना अखोई इसारे होना मसी को संदोक सेरे मैम से मधु संदोक मिनासी इहोम दुलपा साम चने की लई बदे पुछ North East Council amasung Manipur Lenga ke Horticulture and Soil Conservation ke mateng makada Development Organization Androna Sinduna Taraga Nithoi Shuba State Level Pineapple Festival cum Buyers and Sellers Meet and Youth Festival 2019 July Mari dagi July 3 fawwa Imphal East District ke Yairipok Thambal No Market Complex da pangthoklagani hairi None District ke Manung Channa Awangkhulda Ranglui Organic Farmers Producer Company Limited ki Aggregation and Custom Hiring Center Amadi Input Delivery Unit ama Horticulture and Soil Conservation Minister Thongnauzam Syam Kumar na hangdokre loinana Awangkhulda Integrated Processing Unit ama athuba matamda hanglakani haina minister na lauthokre Mission Organic Value Chain Development for North East Region ke mateng makhada Manipur Organic Mission Agency na support tawduna hangdokhiba Aggregation and Custom Hiring Center adu punna lupa lakh tara mathoi makhai amadi Input Delivery Unit aduna lupa lakh taruk makhai changna sakhibani thauram aduga mari lainana minister na hai Awangkhul gi akoibada lairiba miyam asi maruoina suba nomba kanba mioi singni khul gi pukchel sengba suba nomba kanbagi wakhalon adubu pukning thogat po oina center amadi unit asi hangpani Mamangda Maikai Asomda Lairiba Laumi Sing na Thariba Sing Yaingang Amadi Umoroki Pothok Sing Mapam Sana Thamba Ngamdabadagi Khudong Chadaba Kaya Adu Center Asi Lakpadagi Kokpak Ngamlagani Makata na Awangkhulda Athuba Matamda Processing Unit Ama Hangnabasu Department na Honagani Haina Minister na Thazaba Piki Thauramaduda Momagi Project Director K. Devadatta Sarma, Garden Care ki Proprietor Asam Bhakta, DSSS ki Director Reverend Father Biju Locos Yauna Mioi Kayana Sarukyaki. Ekoi lamdam masi English imna legadabani dharma khenaba leitaba Zati khenaba thamdaba koi apunba India ni apunba state Manipur mani khallakan nungsinana koi leminabagi saktamji kalai kanda phangadage habada thabak sura kanda amadi like nthina tamakanda search phajana kar kanda bible phajana kar par kanda akoi madugi tez nungsibudu phangni thabak sudaba mina crime create tawgani thabak sudaba mina thabak litaba mina phataba thabak torokani masi mangni akoi khudimana koi khamina gadab immigrant tawriba sangadu yamna athiburamsu ye adu manungi central idea internal idea this is very high Meghalaya gi Turada Japanese encephalitis ke khudong thiba mayok nariba asi yenglaka State Health Department na paikhat payaba checksin thorang paikhat pa hore miyam na mi painingai oidi haina Health Minister L Kumar na fudokre wafam asi Development Committee Ward number 9 na Health Services Manipur ka khusam naraga nongmagi oiba free health camp ama Maisnam Nongthombam Laikai Community Hall da pangthokiba aduga mari lainana phongdokhibani minister na haikibada Meghalaya gi Turada Japanese encephalitis ki case lakpana state asida su laina asi lakani haibagi mipaiba karishu leite adubu state asida mamangda JE gi case kara chingi manu hanjinba mafamda thengnakhibana health department ki maikai dagi paikhat payaba checksin thawrang paikhat pa hore Daka laiba mafam singda laina asi sandokan ba kang sing manghan nana ba thabak paikhat na basu khanghan kre haina phongdokhi Nagalamaromda ngasi kai shamthong kendragi oina maisnam nongthobam laikai community hall da pangthokliba health camp asi maru oina hauji angang amadi ahal oiraba singda launa ganba laina kaya sandorakpagi akiba leibana mangjauna na section thawrang lokhat po oina paikhat pani Camp asi Kendra asi khakta natana atopa mafam singdasu pangthok naba thawrang leire haina minister na phongdokhi ngasigi health camp aduda Health Services Manipur Director Dr. K. Rajosu Sarukyaki अखोई मणिपुर तुरागी अतै तै अखोई याम का हैना रिलेवेंट ओइदे बट अखोई फील तवदा चाही ममांग चाही दसु सिंगु मखलगी स्कल प्लस टाइप फुस अदिलोना इंसेफेलाइटिस से अखोई चिंग एरिया जिरीबाम अदगी अखोई बराक वैली जिरी तोरेन मोइगी जगह अदम तक हरक बतंग तौबा हाइताई अदुना मते हेंगलेप तक ममांग गेदा लाकपि इंसिडेंट अमा लेगी अदा चिंगी डिस्ट्रिक्ट सिंग दसु हाइदे मयाम सिंग जिदगी चांग दो मखल पोट सिंग जे मसी तौदन बा हादन रांग प्रिंसिपल सेक्रेटरी फमिनरे दगी डायरेक्टर तखोने ऑर्डर सिंग इशू तौरे इंस्ट्रक्शन पिरे डिस्ट्रिक्ट खुदी मखल लेब चिफ मेडिकल ऑफिसर सिंग दा
मसीगी प्रिकॉशनरी मेजर म लौनना भाना सेम सारग लै थमु हादना मोई मोगी मेडिकल टीम चिंग थारगा कांग चिकतनब मदुगी डिवाइस मदुगी कनो कापथोकबा खोटोकबा मदुगी प्रिकॉशनरी मेजर लौरो हाइबगी मदुगी इंस्ट्रक्शन हेल्थ डिपार्टमेंट की डायरेक्टोरेट की मदु पीबा लै रे यातना आई मैम थमसगे पागनगाई ओइदे बट तबदो को चेकिंग दरकार लै रेन्यू हैंडलूम एंड हैंडीक्राफ्ट कोऑपरेटिव सोसाइटी लिमिटेड की अनौबा ब्रांच अमजी नुपी सिंगी ओइबा हॉस्टल बिल्डिंग अमा थादौ बैप्टिस्ट एसोसिएशन इंडिया मिशन लैंड मोडबुंगदा संगाखरे रेन्यू हैंडलूम की मोडबुंग ब्रांच अदु रेन्यू हैंडलूम एंड हैंडीक्राफ्ट कोऑपरेटिव सोसाइटी लिमिटेड की सेक्रेटरी अरामबम रेन्यू ना माइखुम हांगदोकी लोइनना नुपी सनी लैबा यागदबा हॉस्टल बिल्डिंग अदुना मणिपुर कोऑपरेटिव सोसाइटी की रजिस्ट्रार आर्मस्ट्रांग पामैना संगाखी थौरमदुदा मोडबुंग की चीफ एस Kaikosei Thado Baptist Association India की प्रेसिडेंट रिवरेंड वी सेटहो 39 बटालियन असम राइफल्स की कमांडेंट यावना मियोय क्याना सरुक याखी थौरमदुगा मरी लैनना आरामबम रेन्यूना हाइकिबदा रेन्यू हैंडलूम एंड हैंडीक्राफ्ट कोऑपरेटिव सोसाइटी लिमिटेड के मिडियंग मखादा मोडबुंग ब्रांच अमदी नुपीसिंगी ओइबा हॉस्टल बिल्डिंग अमा हांगलिबा असि मरुओइना माइकै असोमदा लैरिबा नुपीसिंगी सुनोंबा कनबा फिशा लोनसागे अहेनबा थवाई यावबा उबदगी हांगबनी सोसाइटी असि मिडियंग मखादा चिंगी मफम कयादा वर्कसेट हांगदुना नुपी ओइबी कयागी सेटमिलोंदा अहोंबा पुरकपा ngamkhre सोसाइटी असिना नुपासिंगी ओइबा वर्कसेट कया हांगदुना थबक सुबगी हैनबी लेहंदुना मयाई काबा चिंजाक्तगी थापना लेहनख्रे मोडबुंग ब्रांच असिदा पुन्ना फी साननबा कोल यांखै थमगनी कोल सिंग थमनबगी मफम चाबा खरा वाटपदगी अहानबा फेस की ओइना कोल कुंट्रागा निथोय थमले लोइनना वर्कसेट सिंग असिदा माइकै असोमदा लैरिबा नुपी सिंगबु फी शाल लोनसागी ओइबा ट्रेनिंग पीगनी लोइनना मखोयगी फी सिंग अदु कैथेलदा योनबगे मपुंग ओइबा थौदांगसु रेन्यू हैंडलूमना लौगनी हाइखी चिंमी तमी से अखोई से अमतने हाबगी वाखलोंदा अखोई चिंग सिदा यामना छोथरबा कयामसु लेयबा तंपाक्ते हाइना हाइना अखोई खुदसागी मरम सि यामना खंगे अदुगा चिंगदना पामलो यालगा पुंसि याम लेना वाना हिंगेबा थबंगना अखोई पुना मक्से नुंसिबा पुरकने हाइबा वाखलोन सिदा आइगोंदा ममिता 40 ब्रांच ने एना पुखलकपचे 4500 निमि थबक पीरी से आई थंगै सेमक्ति स्कीमगी तमक्ता खलगा थबक तोबदि नते आई मयामगे हिमिनबा आई हाइरुबा खोगी सोसाइटी सिना हाइरुबा खोगी खुदकी हैसे मफम खुदिमक्ता जेनबा पामे नेशनल अमेरिकन यूनिवर्सिटी ने सलाई होल्डिंग्स प्राइवेट लिमिटेड के चेयरमैन कम मैनेजिंग डायरेक्टर नारंगबम सामरजित्ता डॉक्टर ऑफ ह्यूमैनिटीज अवार्ड पीदुना इकाई खुमनबा उलखले अवार्ड अदु ngarang थाईलैंड की बैंकॉक पैलेस होटल दा नेशनल इंस्टीट्यूट फॉर एजुकेशन एंड रिसर्च न्यू दिल्ली इंडिया ना सिंदुना पांगथोखिबा थौरम अमदा खुसिनारखिबनी तोंगान तोंगान बलमदा सकनाइरबा निपान खनगतुना अवार्ड असि पीबदा इंडिया की ओइना मणिपुर की नारंगबम सामरजितना लौरिबा थौदांग असिबो खंबा ओइना अवार्ड असि खुसिनारखिबनी हाइरी इम्फाल वेस्ट डिस्ट्रिक्ट के मनुंग चन्ना फुवाकचाव कैथेलदा दुकान तरेट यावना युम अमा हौखिबा जून 13 के नुमिदांगदा थोखिबा मई चाकपगी थौदोक्ता अवा अना ताहौरबा इमुंग मनुंगदा सलाई होल्डिंग्स प्राइवेट लिमिटेड की सब्सिडरी यूनिट अमा ओइरिबा स्मार्ट यूनिवर्सल एकेडमी के स्टाफ सिंगना सेल की मतेंग पांखरे मई चाकपगी थौदोक अदुदा यावखिबा युम अदुगी अंगांग मरी की महै मसिंग तंबदा चंगबा पोटलम सिंग टेक्स्ट बुक अमदी स्कूल यूनिफॉर्म सिंग यावना सेल ओइना लुपा लिशिंग यांखै सलाई होल्डिंग्स प्राइवेट लिमिटेड की चेयरमैन सामरजित की लिचिंग मखादा स्मार्ट यूनिवर्सल एकेडमी की मैनेजिंग कमिटी की सेक्रेटरी संजोयना लुचिंगबा कांगबु अमना मतेंग अदु पांखिबनी लोइना संजोयना फबाकचाव अमदी सेकमाइचिंग खुनो फाउनरिबा लितानथोंग की फिवम चाद्रिबा असिबु लैंगाकना मतमगा चुनबा मवोंगदा सेंबिनाबसु अपील तौरकली युम्बुजिगी अंगांग मरी को स्कूल दा तम्मे अंगांग मरी जिगी मनुंगदा अंगांग अमदी क्लास 10 ओइबनिना माना अखोगी हॉस्टल दा बोर्डिंग दा बोर्डर ओइना लई अदुगा लेमौरिबा अंगांग अहुम जिगी यूनिफॉर्म स्कूल की मागी लाइरिक न चिंग लोइन मई चाखिबन मर मोर मोजे स्कूल कारक्तबदगी मखोगी यूनिफॉर्म अदमदी लाइरिक न चिंग बसिंग दु सुंग असे एकोइना
मोइदा कुचिनजब लाक्चबनी सलाई होल्डिंग्स की माइकैदगी अखोइना हारिबा विक्टिम फैमिली सिंग असिदा कायखुम नजरिबा चेयरमैन नारेंग समरजित की मागी इंस्ट्रक्शन मकादा कोई लुपा लिसिंग यांकै कक्तंग मखोइगी दम कोई मतेंग पांग बसु लाक्चबनी सलाई होल्डिंग प्राइवेट लिमिटेड की सर समरजित की माइकैदगी अखोइगी विक्टिम सिंगदा कोई मतेंग पांगबा लापीबस आइगी माइकैदगी थगसरी ख्वाइदगी लितान थोंगेनोंदा ख्वाइदगी लीरबा अदुगा फोबाक चाव अमदि समाज खुनोगी मरक्ता लेरिबसी ख्वाइदगी हेन मरम साबा पॉपुलेशन जाम्बा हारिबा थोंग असि मसि नौना साबिनबा आई लेंगाक तापिन तौजरी मणिपुर की मियामदा अफब थकनब इसिंग फंगहन्नबा लेंगाकना होटनबियु हाइना मणिपुर पीपल्स डेमोक्रेटिक फ्रंट के माइकैदगी लेंगाक की पुकनिंग चिंगसिलकली लोइनना चप चाबा पॉलिसी अमा सेमदना वाटर हार्वेस्टिंग तौबकी कानबा लेरोय हाइनसु पार्टी असिगी माइकैदगी थमलकली अमसुंग लमदम असिदा ngalingay matamdagi lekai lekaida amadi yumthong khudingda pukhri tawduna ising yokna rambagi chatnabi adu muttanaba chatna kanglon ama sembiyu hainasu appeal tawrakli ngasi Manipur Press Club ta paumi shinga unabada Manipur People Democratic Front ki Secretary Sapam Samungongna phongdorakpada miyamda afaba ising phanghanba haibasi lengaki mathauni water harvesting ke thorang paikhatkani tawriba asi hana chapchaba chatna kanglon ama hana sembagi tangai fadaba lei haiki PICED Essential Service Maintenance Act 1976, Essential Service Manipur State Essential Service Maintenance Act 1994 makada Labor Department oibanina haiba department sigi makada laiba kamasari kudingmak pakka regular oibatai aduga village committee semaga water supply chalai gani haibase yamna yumpham yaudaba yamna trueless asumbo oidaba dumba sarkar gi thoksin thorang ni haidana Manipur People Democratic Front thamjari maramdi water is life hairiban aduna highway scheme jaga singda prohibited area oiribani adumba prohibited area oiriba adumba salai riba adumba maru oibasibu village committee semaga casual masrol heta habaga water supply chalai ni hai taragati yamna aranba step amani Let's Pant Art Green Panthers Kiddies Corner English High School Chingmairong amasung Socio-Economic and Environment Development Society SIDS Napuna Kusamnaduna Kangpokpi District ki Sahaibung Khul Manakta Laiva SIDS ki complex da Upanbi Shing Thakre Mafamaduda Mahairu Shing Yauna Voluntary Yankairom na Upanbi Kaya Thaki Uthava Aduda Yaukiba Mahairu Shing da SIDS Amadi Green Panthers ke members sing na Uthava Amadi Uthava ke Thabak Thauram Sing Paikhat Nabagi Matangda Wafam Kaya Thamki Manipur Update Haiva WhatsApp Group Asina Mission Green Manipur Haiva Mission Amaga Loinana Manipur ki mafam kayada Changsilakpa U Thabagi Sharuk Ama Oina ngasi Thangmaiban ki Chairau Chingda U Panbi Kaya Thakre Haina Loop Asina Phungdorakli Andhra Police Station na Sinduna Police Public Meeting cum Awareness Program ama ngasi Angtha Village ki WYC Hall da pangthokre International Day Against Drug Abuse and Illicit Trafficking ki manung channa chatha khipa thauram aduda Andhra gi Oshi in charge Songjokup Haukip MPS na police amadi miyam ga karamna thazaba mari thamnagani haibagi matangda wangangki Nambul Mapal Youth Club Kaisamthong Ahanthem Laikai ki Kuntraga Manga Suba Mapok Kumon ga Mari Lainana ngasi Janims Hospital ki Blood Bank ta Nongmagi Oiba EP bagi Thauram ama pangthokre club asina sinduna pangthokiba ngasi ki EP bagi Thauram aduda Kaisamthong Ahanthem Laikai dagi lakpa mioi taraga manga romna EP ki
Thangjing Thumpers Moirang Bullet Riders linkhatkibagi chahi ani shurakpaga mari lainana thamna pokpida laiba Glory Children's Orphan Home da mating pangkhre Thumpers ke members singna home aduda laiba mahairoi yankhai rom da mahai tambada changadaba potlam sing khusinaki Patriotic Writers Forum Manipur na sinduna tongan ba saireng lairik ani ngasi fongkhre Major Khulda laiba Manipur Press Club ta pangthokpa achamba thauram amaga loinana fongkiba saireng lairik sing adudi Laimujam Pratap na iba yek salai gi laibakni hairiba lairik asiga loinana Sagol Sem Manihar alias Yaikhomba na iba Liklang Pareng hairiba lairik ani asini Nationalism da khwaidagi hena thajaba political party asi BJP ni haina Chief Minister Nongthombam Biren phongdokhre wafam asi Kanchipur da laiba BJP Manipur Pradesh ke office da pangthokiba Bharatiya Janata Party ki founder President Oiramba Dr. Shyama Prasad Mukherjee laikidabagi humpuga taruk shuba kumon thauramda Chief Minister na phongdokhibani thauramadu da Chief Minister na makhata na phongdokhibada Chief Minister chahi taraga taret politics taurakpada BJP tagi nationalism ki wakhalon khanba ngami maramaduna ngasidi BJP gi luchingba singna thamlamba wakhalon sing asi miyam da tapna sandoraktuna India da BJP na absolute majority phangduna laingak semba ngamlakhibani haina phongdokhi loinana Manipur da su BJP khaktana absolute majority phangba ngamnana ba party ki thomi singna election gi preparation tawba horasi haiba wafam sing phongdokhi Thauramadu mari lainana Dr. Shyama Prasad Mukherjee ki photo da Chief Minister na luchingtuna party ki thomi singna laishu katki Ngasigi apunba Bharat amakak thammibase ngasigi apunba Bharat amakak ngammibase masi jana sanghagi ihau moigi leaders sing silairamdraba Bharat ki apunbase ai yam saki oina lairamgani hanna ai khal Bharatiya Janata Party is far ahead and advanced from any other party in India. Simade yam saung haining. Aikoina makhoigi hujik khanga kanda mogi wari lairi mogi parura kanda moina thengnaram khiba uram khiba future India as smaiter or simangani ko ngasi akoi prevent ta hubo tai ko gaina magui sacrificing spirit maduni ngasi gi mirol na aikoina ningsinggadaba ingadabas Children Personality Development Training Center Wangkai Ayang Palina Sindunangasi Center Asida Nomagi Oiba Vision Awareness Program ama pangthokre Better Vision Better Academy haiba thimda pangthokiba ngasigi thauram aduda resource person oina Horizon Hospital and Research Institute ke Managing Director Dr. Yaimana Oza amadi Mahiroi Shingda wangangki Yening Foundation na Mapalgi State Singda Mahai Tamba Chatningba Thobal District ke Mahairoi Singda Mahai Tambagi loan Pinabagi camp ama pangthokre camp adu Thobal Mela Ground da laiba Community Hall da pangthoki camp adu da Thobal gi tongan ba mafam singdagi lakpa Mahairoi amadi Mahairoi kayagi mama mapa singna loan launaba che thanaki Department of Youth Affairs and Sports Government of Manipur ki makhada more the numit mangani chupna chathagadaba state level integration camp ngasidagi Sunshine School da hudokre camp asida Manipur ki district khudingmakta leiriba tongan ba mahailoising singdagi naha oiribi mahailoi chanina sarukyari camp aduda hongdokchungai ge mangoinana sanalebak pauche ki editor Hemant Ningombamna involvement of youth for the development of a nation's society amasung Manipur University ki Professor Jinglen Maisnamna Economic Scenario of Manipur State Haiba Hiramda lecture piki camp asida tongan ba department singi maruoiba mihut singna drug trafficking HIV/AIDS national integration ge matangda lecture kaya pigani amadi more gi akoibada youth singi oiba rally amasu chatkani hairi
Matang swaista break am lawjage break ki matungda university ama oibagi laifam thokpa infrastructure laitabadagi Danamanjuri University All Manipur Students Union AMSU na ngasidagi thingzin khibagi pau amati Manipur amasung malim gi tongan tongan ba I pau sing puduna lakjage Impact News bu meeting taduna lebiu mayam bu amukka hana taramna okchari bulletin asigi makata ba pau miyam da pizari Danamanjuri University oibagi matik charaba Matik Chadare Haina All Manipur Students Union AMSU na Fongdorakli DM College Campus da Laiba Loop Asigi Office da Paumishinga Unaba Amada Wafamasi Loop Asigi HRD Secretary Bruce Pebam na Fongdorakibani Mahak na Makata na Hai DM University Asi University Oibagi Chap Java Facility Laitabana Maram Oiraga University Asi Tingzile Loinana Hayengdagi Hogadoriba Undergraduate ke Counseling Su Athing bat thamle lengak na athuba matamda yengsin bidrabadi haurakliba mahairoi singi punsi manglagani haibaki chauna akiba leire haiki Wang sahi dagi hauna tongan ba undergraduate amadi postgraduate ki coursing lawraga laklab sahi ama hela si fawda university ki irregularity singa se aduki mati heman krema su mahairoi singi career se manghan na sarkar na silabra natraga mangadra habi akib dunga CM su aduki mati yam chauna haujare haujik fawda sahi ama hela si fawda regular BC leite resta leite ama sum DM university ki masagi oijaba teaching and non teaching staff like haita da bida university ki oja singna kanano ama sum laidi ba college ki oja singna kanano haibagi khadok ta bida men man ta da bida ngasi fawda Masida natana Association of Indian Universities AIU gi membership oidaba amasung masida affiliate tawdabna maram orakanda mahiroi singi career se makataba DM University olakana pumang mangnadra habi akibado ngasi akoida phaujai Imphal East ki wakada Cultural University sabagi matangda lamgi chayetnaba leiriba adu koknanaba Culture Construction Supporting Committee gi member singa wakagi miyamga wari shanakre loinana University asi sagadawriba mafamsu yengsinkre adubu makata na amuk hanna committee gi member singa wakamiyamga wari sakhigani hairi Kanglaipak Students Association KSA na matam helaba chanaba ki polam kaya fagatlaba matung iroi shemba ching maningda mai thaduna manghankre mai thaba aduda sarugyakiba KSA ki Sports Secretary Sanjoy na hai matam helaba chanaba polam sing asi kaithelda marangkai na yoliba asida mari lainaba authority na athuba matamda yengsinbiu loinana Manipur Food Safety Department mathau tawdrabani di Food Safety Department leibagi mathau tadre haiki San thang na batong atong polam sing lona na to company sing akoi Coca guma Fashion Nestle A1 Jepson pauni milk sing magi san thang na batong atong makagi polam sing magi distributor dealer sing oiba Imphal manungi Ponaba Drama Sala Nagampal patrol leba tong atong moi company sing distributor dealer sing godang da tong atong marang ko bisal laga thamjil lamadi akoi phadra pulkhiba SPI polam sing sing lo SPI polam sing thamjil lamba madi polam sing sing na package hadna khona jamba se akoi KSA na taran logde Haksin na lobo lena na sing loba kanglai kunai dele ko kanglai sa khodi mpu islo pojini to duna muthat na bagi sasar ba arom ba thorang amani lobo lena na asing loba thong sing sing mathak da ki sina makhata na koi drive sing chatha Manipur State ki oiba drug policy ki ahanba draft ama puthokna ba sem saba loire draft policy asi public platform thamduna tongan tongan ba stakeholder sing ki suggestion launa ba makhata ba consultation Pangthok Kini Haina Social Welfare Director Ngangom Utamna Phungdokre Wafam Singasi Social Welfare Department Sinduna Junkun Gatarukta Pangthok Kadauriba International Day Against Drug Abuse and Illicit Trafficking 2019 Thauramki Mangoinana State Level World Painting Competition Ama Kumalampak Dinku Rota Pangthokiba Aduga Mari Lainana Phungdokibani Director NG Utamna Haikibada Social Welfare na Mapungoiba Thaudang Lauduna State Asigi Drug Policy Ama Semnana ba tongan ba stakeholder expert shingi opinion laure workshop kaya pangthokre expert shingi suggestion da yumfam ki ahan ba draft ama Jun kunga tarukta Palace Compound da leiba Maharaj Santrugiti Auditorium da pangthokadoriba International Day Against Drug Abuse and Illicit Trafficking 2019 da puthokna ba semsare Draft policy asi makata na miyam ga khanaraba tungda final draft ama semgani miyam na su state asigi mapung fawa drug policy ama sembada chap chaba mateng pangbiu suggestion PBU haina director asina appeal tauki
ngasi pangthokiba state level open wall painting competition aduda Imphal West ki Venice Kaisham amadi Samson Salam Miteina Ahanba Thobaldagi Asem Indrajit na Anishuba amasung Imphal East ki Thokchom Tomina ahum suba taki loinana competition asigi manasing na Jun kunga tarukta pangthokadawriba thauram asida manasing asi yenthokani hairi Nakalamaromda Jun gi haukiba kunda let's develop our lives, our community, our integrity without drugs. Haiva theme da pangthokiba district level competition da makok matang takrava singgi maming lauthokre. Manipur dasu drug ki samasya sidagi koknabai damakta akoina International Day Against Drug and Illicit Trafficking si masiga mari lainana handak si akoina district khuding da awareness generate tawboina open competition amam silly painting competition district tagi first second third tarak pasing si khanga laga mo akoina state level competition si de saru yan ba theme di aikoi gi punsi si drug yaudaba punsi ama oiraga isagi punsi amadi community si hena phagalalaji hena shanti lehalaji aiba theme da toba competition ni winner sing adu akoina laiba jun gi tang kun taruk sida state function ama pangtho aga moi jing jibo akoina kai khumna bu utkani Manipur si drug leitraba tinjang kaijang daba afaba samaj ama oiraji aiba theme da akoina pangthok jabani Hangang Police Station Imphal East District Legal Services Authority ka khusam naduna nomagi oiba drug abuse and illicit trafficking amadi mob violence ki matangda khana nainabagi mifam ama pangthokre Hangang Mayai Laikai Kangjaibung Ground Community Hall da pangthokiba thauram atuda Imphal East ki Additional SP Sangboy Gangte Manipur Police ki Narcotic and Affairs of Border ki Officer in Charge B Rishikesh Sharma Hangang Police Station ki OC in Charge Arambam Gitanjali ama Imphal East District Legal Services Authority ki member CIS Mohan Club Mairapai V Sangstan Singhi Mihut Singna Sarukyaki Thauramadu da Sarukyakiba Arambam Gitanjali na hai Haukiba Matam Khara Asida Hangang Kendragi Manung Chanba Mafam Kayada Drug Kamari Lainaba Thaudo Wato Kaya Ama Tolakpaga Loinana Police na Drug ki Mayokta Sangsilakpa Thabak Thauram Singda Miyamna Gyan Tanabagi Pandamda Khana Nainabagi Mifam Asi Pangthokpani Thauramadu da Sarukyakiba Nav ki Oshi B Rishikesh Sarmana Haikibada Drug Sizinabana Maram Oiraga Miyam Ama Mioi amagi hakchang wakhalda ahongba kaya puraktuna khunai asigi mangnaba machak ama oirakliba haiba asi mipum khudingmakna khangnaraba wafamni hojik lai illicit trafficking kai yaw gai matam sida anybody mi amana any drug related port tharamba puramba yolamba illegally import export toba akoi india de ay matam da china gum thaba china de akoi india manung pusal kumba india manung puse manipur pusal toini chi poche illicit trafficking the chingani akoina pot phab the luri se makok ka ada yogudo pot ani si phawangam de just puri ba thammi ba si ketana koi phangam akoi pawong tobi hai a manung ni burma manung de chalaga phawsu ngam de andak ta akoina court ki through degi ayaba loroga red corner notice lokthokna ba amadi kana tawri manipur government su war against drugs horok banina akoi su yam section na tawrangna lawde ya nungdam tum da bida jiri chali Community Network for Empowerment Korn Linkhat Kivegi Chahi Nipan Suba Anniversary ngasi Chingmairong da laiba Classic Run da pangthokre Thauramadu ka mari lainana Korn ki President Rajkumar Nilini Kantana Phongdokibada Lamdam asida lairiba drug user singpu mainstream line da purakpa ngamnaba amadi mathau taba thabak khudingmak paikhatnabagi pandamda Korn asid linkhatkibani Korn ngasi fawwa drug user kaya mainstream da pusillaktuna khunai asigi chawkhat thaurangda achauba daita kaya lauhanba ngamle haina phongdokhi nasati drug charu ragasu drug saba singsina thengnariba problem issues kadai bokta kamaina khoina address tawba yage haina khoina masi network ase samgeni tasengna mo ki khoigi oiba mission di kon gi to reduce stigma and discrimination aduga akhoi mayangi punsi se healthy and dignified life amada hingba isina khoigi mission ne maroina khoina tawriba objective se drug users sengi kanone health amadi human right promote protect taunanabagi damakta tholakhiba organization ne Jiribam amasung Kamjong district ke tongan ba mafam singda coalition against drug and alcohol kadana nisha ke mayokta changsilakpa khongjang ki sharuk ama oina poster campaign amasung street corner meeting sing pangthokre
ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 22ꯗꯒꯤ ꯍꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯥꯇꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀ꯭ꯂꯕ, ꯃꯩꯔꯥꯄꯥꯏꯕꯤ, ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯋꯨꯃꯟ ꯁꯣꯁꯥꯏꯇꯤꯁꯤꯡꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯤꯠ ꯀꯣꯔꯅꯔ ꯃꯤꯇꯤꯡꯁꯤꯡ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ Social Development Organization Karamna Sinduna Bosem Kosem Amadi CVC na lauba Class 10 Amadi 12 ke examination da mark wangna fanglakraba Karam Khulgi Maherishing Okre Karam Lai Haraubung Community Hall da pangthokiba mapalak suba Meritorious Award yenthokpagi thauram aduda athoiba mitunglen oikiba CAF and PD Minister Karam Samna Lairik Amadi Laishu ani asi punna chatminaraba matamdata chawkhatpa khunai ama oiba ngamgani Laikai natraga khungang ama chawkhatnaba hotnabada afaba wakhal amadi afaba thabak tauba mioi kaya leibagi mathau tai amadi afaba khongthang ama laurakpa matamda miyam hupna saruk yaminaba dabani amasung mateng pangminaga dabani magna makha taraduna laikai da leiba club singna club amagi chap chaba thaudang lohhaningi amadi icha semba khaktana khunai semba nate icha oirabasu micha oirabasu afaba angang sing semgat minaba tangai fade haina mahakna phongdoki ngasigi thauram aduga mari leinana khul asidagi tongan ba lamda chahi asigi oina national award phanglakraba mioi singsu oktuna pukning thogatki club ki responsibility club puri ba mi sing sina khangadabne club ase kari gi damak tano laikai da leiriba aigi nungsi jarba khungang gi praja mayam sigi mindset ama change tawna da afaba wakhalon porna bi namakta yamna positive thinking laiba adum narol puthongna nabgi namta club lairi baneba club na kari gi lambi khungwan semgadoino club na kari gi sorok semgadoino adugi nong bhadok sanaba football ama tawrga club laire ai club ne chawthoksina bagi mathau taati Bisnupur District ki Ningthaukhonggi Manung Chanba Ward number 11, 12, 13 amadi 14 da laiba Kosem Bosem amadi Shivishi na lauba chahi asigi exam da first division da pass tawrakhiba Mahiroi Sing Taram Okre Thauram adu Youth Welfare Association Ningthaukhong na sinduna Ningthaukhong Awang Community Hall da pangthokhibani punna Mahiroi taraga taret pu taram na okpaga loinana sel amadi memento pituna pukning thawgatki Ningombam Sagai Development Organization Manipur na sinduna Ningombam Sagai ki oina chahi asigi Bosem Kosem amadi Shivishi na lauba Class 10 amadi 12 da mark wangna fangdura pass tawrakraba Mahiroi amadi tongan ba sinfam da achievement fanglakraba singbu okpagi thauram ama Konung mamang da laiba lamyan ba sanglen da pangthokre ngasigi thauram aduda Manipur ki tongan ba mafam sing da laiba Ningombam Sagai ge mioi kayana saruk yaki Young Guardian of Manipur na Lairik Tamnaba Scholarship piduna Lairik Tamhanduna Handag Haidokhiba Bosem na lauba Class 10 examination da mai paglakraba Mahiroi Singbu pukning thawgatpagi thauram ama singzamaida laiba FXB office da pangthokre lup asina senduna pangthokhiba ngasigi thauram aduga mari lainana lup asigi president Ningthaujam Mahesh na hai Manipur gi tongan ba mafam kaya dagi leita lairaba na maram oiraga lairik tamninglabasu lairik tamba lepluraba Mahiroi Singbu lup asina khangattuna mateng pangtuna Lakhiba adugi mahaina ngasidi Mahiroi Sing asina examination asida mark wangna pass tawrakhibani loinana makata nasu lup asina miyam gi tongan ba mateng sing pangkhigani haiki Board of Secondary Education Manipur Bosem Council of Higher Secondary Education Manipur Kosem amasung CBSE na lauduna pangthokhiba chahi asigi Class 10 amadi 12 examination da mai paklaba chingangai gi
अकोइबदा लैरिबा माहैरोइसिंग पुकनिंग थौगतपगी थौरम अमा पांगथोखरे चंगांगैगी अकोइबदा लैबा क्लब मयामना पुनसिनदुना चंगांगै पुखरी मपाल कम्युनिटी हॉलदा पांगथोखिबा थौरम अदुदा सरुक याखिबा आरके फॉर्च्यून डेवलपर्स प्राइवेट लिमिटेड चंगांगैगी मैनेजिंग डायरेक्टर आरके रामेश्वरना माहैरोइसिंगदा मखोइगी तुंगी पुंसीदा अफबा मियोय अमा ओइनबा लमदम असिगे अफबा थबक तौरकनबा पाउताक पिखी थर्ड डिविजन पास होगा सेकेंड डिविजन पास होगा सिंगसिसु मकोई की लंबी लई अना हैनजब स्किल अना इसा यावजब टैलेंट सिंगदुबु योखल कांदा अफब अखोई अना ngमजब कन लंबी में चप याय लोन अखोई कैरियर गाइडेंस की लंबी में ताक लोनना क्लब सिंग खुसमनरकांदा क्रेज तौबगी थौरम असी पांगथोकसब मतुंग तारपददी पास तौबा अफब सात्रबु ओक पखद नतना सात्र सिंबु अफब मसुंग माग अमन फंगदा मसुंग पास तौब ngमनबगी दमकता तुंगदा लाकदबा सात्र नावन सिंबु अफब महैरोय अमा ओइबं ngमनबा अफब एकेडमिक एटमॉस्फेयर मा सांगांगे द सेंगर पंग ngमनबगी दमकता क्लब ऑर्गेनाइजेशन सिंग पुंजलगा आके फॉर्च्यून डेवलपर्स फाबली बितना लाकदबा सितंबर था फ्री कोचिंग सेंटर में हंदोक चलगा चाही असिगी बोसेम कोसेम अमदी सीवीएशन लौदुना पांगथोखिबा क्लास 10 अमसुंग 12 दा चादा हुंबुदरागे मथक्ता मार्क फंगदुना पास तौरखरबा न्यू यंग स्पोर्टिव क्लब सामुरौना कोनबा मफमदा लैबा माहैरोइसिंगबु पुकनिंग थौगतपगी थौरम अमंगसी सामुरौ अवांग लैकाइगी कम्युनिटी हॉलदा पांगथोखरे क्लब असिना सिंदुना पांगथोखिबा ngasiगी थौरम अदुदा क्लब की माइकैदगी माहैरोइसिंगदा अचंबा खुदोल तमदुना पुकनिंग थौगतखी सापम फैमिली फाउंडेशन सिंधुना बोसेम कोसेम अमदी सीवीएशन लौबा चाही असी क्लास 10 अमदी 12 एग्जामिनेशन दा मार्क वांगना फंगलखिबा सापम सागागी माहैरोइसिंग ओखरे अनिरक सुबो ओइना जीएम हॉल दा पांगथोखिबा थौरम अदुदा माहैरोइसिंग दा माहै तंबदा सिजिनानाबा सेल यावना खुदोल पोट पीदुना पुकनिंग थौगतखी ngasiगी थौरम अदुदा NEIDP CWC के वाइस प्रेसिडेंट के थौपुरिबा एक्स MLA सापम कुंजकिशोरना अथोइबा मिथुंगलेन ओइखी यूथ वेलफेयर क्लब थंबाल खोंगना कोंगबा मफम सिंदुना ngasi बोसेम कोसेम अमदी सीवीएशन लौदुना पांगथोखिबा क्लास 10 अमसुंग 12 दा फर्स्ट डिवीजन दा पास तौरखरबा अमदी नेशनल की थाकता पांगथोकपा तोंगान तोंगान बा स्पोर्ट्स मसाना सिंगदा मना लौरखरबा सानारोइसिंगबु पुकनिंग थौगतपगी थौरम अमा थंबाल खोंगी मिटै शंगलेंदा पांगथोखरे 10 टॉप नावरिया जिला परिषद अमदी थंबालखोंग ग्राम पंचायत के मतेंग मखादा पांगथोखिबा थौरम अदुदा माहैरोय अमदी सानारोइसिंगदा अचंबा खुदोल पीदुना पुकनिंग थौगतखी अहानबा जोनल लेवल कॉम्पिटिशन 2019 मिशन ट्रांसफॉर्मेशन ऑफ गवर्नमेंट स्कूल मणिपुर न सिंधुना इम्फाल कॉलेज की जुबली हॉल दा पांगथोखरे थौरम अदुदा एजुकेशन एस की डायरेक्टर TS किरण कुमार एडिशनल डायरेक्टर साइंस प्रमोशन के RK तेनेदी याउना जोन 1 इम्फाल वेस्ट की ZEO सुचेता खुमुकचम जोन 2 इम्फाल ईस्ट की ZEO M प्रेमचंद्र अमदी वांगोई जोन की ZEO Y हेमचंद्र सुसरुक याखी थौरम अदुदा एजुकेशन एस की डायरेक्टर TS किरण कुमार ना हाई लमदम असिदा लैरिबा लैंगाकी स्कूल सिंग फगतनबगी पांदमदा थौरम असी पांगथोकपनी थौरम असी चाही खुदिंगी पांगथोकनबा होनगनी हाइखी पुरैरोंबा यूथ क्लब बामोन कंपू मयाई लेकाई नसु क्लास 10 अमदी 12 एग्जामिनेशन दा मार्क वांगना फंगदुना माई पाकलबा लेकाई असिगी माहैरोइसिंग ओक्तुना पुकनिंग थौगतखरे लेकाई असिदा पांगथोखिबा थौरम अदुदा इरिलबुंग पुलिस स्टेशन के OC TS हिरास आनंद ना माहैरोइसिंगना माहै तमलिंगै इशागी अपाम्बा अमा थमदुना माहै तमगदबनी हाइना फोंदोकलदुना पाउता कया पीखी हुजिकिदुदा
Tungda club asigi maikai mahairoi singda angamba khudol pihi loinana Association for the Promotion of Meritorious Students of Chingmairong Imphal nasungasi mai paklaba Chingmairong khulgi afaba mahairoi shanaroi artist amasung naha oiriba entrepreneur sing oktuna manamathum yenthokre Chingmairong West laiba Sinam Sham Devi Town Hall da pangthokiba thauram aduda masak naiba mioi kayana saruk yaduna mahairoi singbu pukning thogatpa ki wafam sing pungdokhi Youth Organization Khagempali amasung Khagempali Nambul Mapan Development Organization na punna kusam naduna bosem kosem amadi CBSE na lauba chahi asigi class 10 amadi 12 examination da mark wang na fanglakraba Khagempali gi manung channa laiba mahairoi sing okre Khagempali lai mayum mandapta pangthokiba thauram aduda athoiba mitunglen oikiba Health Minister L Jentakumar na malem asida lairiba thawai panba jiva Singi marakta wakal khanba ngamba jiva aikoina wakal khanthabagi mawong matau laurakpa chumloi miyoiba ama oina wakal khanthaba amadi khunai afaba thabak thauram lakpada mangoi nana mathau tai haiki loinana aikoi masel gi marakta yengthinaba thoktanaba afaba thabak tausi amadi afaba wakalon khansi haina phongdokhi Pau Malem gi tongan ba mafam sing da pangthok na bagum ngasi Manipur da su Olympic Day Run gi thauram pangthokre ngasi Kumalam Park Sports Complex da laiva Olympic Bhavan gi courtyard ta Manipur Olympic Association na sinduna pangthokiba thauram aduda lamdam asigi tongan ba sports association sing da gi lakpa oza amadi sanaroi lishing amaromna sarugyaki Olympic ki masana asibu pangthokna ba hotnaba da fair di Covertin na achauba thaudang kaya lauduna 1894 gi June kunga humdoida International Olympic Committee asi Paris da semki numit asibu International Olympic Committee gi ahanba mapok numit ni haina Switzerland gi Saint Moritz da Austria Belgium Canada Great Britain Greece Portugal Switzerland Uruguay amadi Venezuela yauna pangthokiba nifugani thoi shuba International Olympic Committee gi mifam aduna warek asi lauki ahanba oina kilometer manga natraga kilometer tara sangba lamzen amaga loinana Olympic Day Run ki thauram asi 1987 ki June kunga humdoida pangthokpa hoki ngasidi malem sin bathungna mioi cha kayana saruk yaduna Olympic Day Run gi thauram asi pangthoknari ngasigi thauram aduda Youth Affairs and Sports Minister Letpau Hawkib Yas ki Commissioner Bobby Wycombe MOA gi General Secretary Sunil Elangbam ka loinana lamdam asigi sana khotnabagi lamda kathok paga loinana sanaroi kayabu takpi tambi duna malem gi thakta pukhatnaba hotnariba mioi kayana sarugyaki sports na Manipur bu malem da masak taktuna lakpaga loinana makhatana lamdam asidagi afaba sanaroi kaya puthoknaba sana khotnabagi lam kaya da hotnariba oza amadi sanaroi singbu miyamna mateng pangbiduna afaba khunai ama oihellasi haina ngasigi thauram aduda sarugyakiba Youth Affairs and Sports Minister Letpau Hawkibna wafam asi miyamda thamki akoi idam da masi Manipur asi pe asupikna sanabagi lamda chauraba bharat sida mangjin thana chatpa sida chauthok chana ngai oiba adumba lamdam oina haibada haimanba thoi akoi punna mioi lakun ga tarik khak suknagi oiba asumba bikraba phuruk asina mani India gi achauba jati mainland India da leiba kangbu dagi akoina henna medal ga purakpa asumba talent isona pbc akoi da laibak yam phabani Poirau Khongjil High School Andro Kendrana under 17 girls Imphal East
district level inter-school Subrata Mukherjee football tournament ki winner oikre ngasi ayuk football tournament asigi Kumalampa artificial turf ground da sanakiba final match aduda Purai Khongjin High School Andro Kendrana Brighter Public School Andro Pupanjil Aniyamada Maikiba piki tournament asigi winner oikraba Purai Khongjin High School Andro Kendra ki sanaroi Promila amasung Uma anina match ki taraga mari amadi kunga humdoi shuba minute singda Panjal amamam chankivaga loinana runners up tahoraba Brighter Public School Androgi amatangairaba Panjal aduna match asigi taraga nithoi shuba minute ta Nirmalana chanki Imphal East District ki DYA SO na sinduna chathariba football tournament asida chahi taraga taret ki makhada laiba nupi machagi football team anina sarugyaduna knockout basis ta lamba Taunaduna state level Subrata Mukherjee football tournament ta mafam ama kannanaba akanba mawongda lamba taunaki Free Progress Academy Uyumpok amadi Unique Model Academy Haingang Anina under 14 boys Imphal East district level inter-school Subrata Mukherjee football tournament के final da lamba taunaragani Department of District Youth Affairs Sports Officer Imphal East na sinduna ngasi nungtil Kumalampak artificial turf ground da sanakiba football tournament asigi ahanba semi-final da Free Progress Academy Uyumpok ki sanaroi bikenna match ki kuntraga mapan amadi nifuga manga suba minute singda Panjal ani aduga Johnson na match ki yangkai suba minute Panjal amaga chanduna Reliance Academy luang shambam Panjal ahom sinoda maithiba piram laga tournament asigi final changba ngamki Chathariba football tournament asigi ngasi sanakiba ani suba semi final dana Unique Model Academy haingang na Princeton International School Ketrigao Bupanjil ahom sinota maithi papi bangamki tournament asigi final changkraba Unique Model Academy haingangi sanaroi anaroina match ki taraga humdoi amadi taraga manga suba minute singda Panjil ani aduga Monisna match ki mapan suba minute chankhiba Panjil amana maipak pangamki football tournament asida chahi taraga mari ki makhada laiba nupa machagi football team taraga mari na knockout basis ta lamba taunaduna state level Subrata Mukherjee football tournament ta sem sari hayeng tournament asigi final sanaragani Marishuba Khuraizam Ramanarayan Sastra Memorial State Level Open Chess Tournament ngasidagi pangthokpa hokre Manipur Chess Association ke midyeng makada Khuraizam Ramanarayan Sastra Memorial Trust na sinduna ngasidagi Pachoi Assembly Constituency ke manung channa laiba Juvenile Club Tera Sapam gi sanglenda pangthokpa hokiba tournament asigi hawdokpa ki achamba thoram aduda Pachoi Assembly Constituency ki ex MLA Sapam Kunjakishore Juvenile Club की President S. Rovindro Amadi MI की Retired Chief Engineer M. Syam Babu का लोइनाना लमदम असिगे मसक नायरबा मियोय कयाना सरयाखी चथरिबा चेस टूर्नामेंट असिदा स्विट्स लीग राउंड मापन सानबगा लोइनाना रेड प्लेयर कुंट्रागा माथोय अनरेड प्लेयर कुनगा माथोय वेटरन सानारोय तारा नुपा मचा सानारोय तारा अमदी नुपी मचा सानारोय अहुम यावना पुन्ना सानारोय हुंफुदरा मंगाना सरयारी अखोइना मसे सौखना फोटोबसिदा पावर हाउस ओइ हाइबा मणिपुर स्टेट से हिमालय बाग मणिपुर से मसदा मसिगी अवार्ड लेरगा सो अखोइसि सिगी लमसिना सानबसिदा कोइ अदुम वाटर लेगने सि मसाना सिसु एनकरेज तो द का ओइ अमसु मसे यंग अखोइ जे वाखन खत बिनर मसे अखोइ कमाइ चौखत कदगे हाइसे सिमबी लांगरि मसिना हेना हवा योबियो मदैदा अखोइसु मसाइ पंजगरे फिजिकल मोरल फाइनेंशियल बहुत तमनबा तैयार दे लेजे अखोइना मसे सौखना फोटोबसिदा पावर हाउस अरोइबदा बुलेटिन असigi headlines amuhana miyamda thamjage proper planning tawraga thabak pangthok tabana Manipur na chinjak tami pan tangduna lakpani haina Chief Minister Nongthombam Birena phungdokre
Meghalaya Japanese encephalitis sandorakliba asigi yenglaga State Health Department na checksin thaurang laukhale miyam na mi painingai oide haina Health Minister Aljanta Kumar na hairi. Nationalism da khwaidagi hena thazaba political party asi BJP ni haina Chief Minister Nongthombam Biren na phongdokre. Manipur laingak na state asigi drug policy ama puthok na pasem saba loire haina Social Welfare Director Ngangom Utamna phongdokre. Amasung malim gi tongan ba mafam singda pangthok na bagum ngasi Manipur dasu Olympic Day run ki thauram pangthokre.